Isagi ichabu senjao paibagidamak lairik tamhanbiganu tamhanbiu ichabu tungda karamna mai pakpa nungaiba haraubagidamak amadi lairababu sewa tawbagidamak Ratan Tata. Ratan Tata asi Indian industrialist 1990 dagi haraga 2012 fawbada Tata Group of Company gi chairman su oirami amadi countries samda Tata Group ki companies kaya ama leiri. Video ase haudringaida RIKESH technique ki maigaidagi mayam khoiramjari. Video ase subscribe tawba kaubiganu. Indian industrialist Ratan 28 December 1937 Gujarat ki Surat haiba lam aduda pokhirami. Mahak asi ing sok lising anida Padma Bhushan amadi ing sok lising aniga nipanda Padma Vibhushan Bharat Sarkarna pikhirami. Ratan Tata gi business style asi hojiksu miyamna senthanari. Angang oiringaidagi mahakki punsida awaba kaya ama thengnaraki. Chahi 10 surakpa matamda mama mapa kainakhiba matung mabokna yoklammi. USA New York ki Cornell University da mahak architecture tawkhirami adubu architecture adu toklaga mahak family ki business romda mayon khirami amadi IBM company dagi su mahak bu offer laki adubu IBM gi offer adu mahakna toklaga masagi amadi family ki business adomda mayon khirami. 1961 Tata Steel Company da limestone supply gi management tawrami. Chahi kun gi matung mahak India amadi international level fawba Tata gi mingchat porki chairman orba matung. Ratan Tata Company gi ming adudi Tata Consultancy Services, Tata Motors, Steel, Chemicals, Consumers, Products, Titan, Power, Advanced System, Hotels, amadi Telecommunications mayam asini. Companies asina malemgi senjau paiba list top 10 da chandabagi maramdi 66% di charitable trust da dan tawthokpagidamakta list da chandabani karigumba mahakna dan asi tawdragadi malem pumbagi ani subada senjau paibagi list da oigadabani. Aikhoigi India gi yamna chawthokchaningai hairagadi Asia gi oina khwaidagi chawba IT company amadi malem pumbagi oina software amadi services company asi Tata gini. Ngasi aikhoina Ratan Tata dagi tamjaningai madudi number 1 punsida awa ana kaya mayoknarbasu honabadi lepa yade haiba wakhalon asini. Ani subada isa khakki khandana lairabagi damaktasu karigumba khara tawbiba amadi ahum subada malem pumbada bharatna kari tawba ngami haibadu masidi sakta pasini. Ratan Tata gi wakhalon asumna aikhoisu honaminasi asigi wakhalga loinana RIKESH technique channel asibu subscribe tawbiu all bell buttons nambiu maramdi anauba video ahaba fangbigani loinana like tawbiu share amadi comment tawbirau mathang kari video pambiba iramda Manipur Assam amadi Northeast ki damak karigumba khara tawminasi. Have a smile day and thank you so much for watching my video. God bless you all. Bye bye.